ngasi phongkhiba chifongsingi maruoiba pau khomgachraga mayamda share tawjigi ahanbada JC na yumda laiba yaragani haiduna kaubiraga tamthina phu saiduna mob justice ki thawang sathabirakle mema sahi sigi September 13 da Bisnupur ward number 3 gi farm amada siduna leramba M Nilamni mihat kamari lainana maral sirak padagi tongan tonganba mapham singda sangjafam lawduna lairuraba miyoi sing misi asigi matangda CM khiba JC na yumda sangduna laiba yaragani haina mamang thagi October 13 da kaubiraklaga miyam hawraktuna tamthiba maungda JC na lusinglaga phu saiba tawduna maral leijadaba imung amagi miyoi kya asu apan nanghanba amadi lanthum kya su mangtakhanbire haidi thawong asi khwaidigi tamthiba mob justice amani haina Bisnupur maning lekai ward number 3 dagi N memana phongthokre Imphal gi Manipur Press Club ta pangthokhiba pawgi mifam amada mahakna hai yumda sangduna laiba yaragani haiba paw pirakpadigi namoizam tomba sei humpuga manga loinabi mema masamak mamaunupi pikleba Angang sing amadi imungi miyoi sing gari tongduna lakpada mafam adu yaubaga gari dagi fawba kumthadringaida miyoi kyana Hat-Lage matagum omsilakpada sahi yamna nauriba Angang ahum yauna miyoi kya asu apananghanbikhre thawdo adu da karigumba police ki miyoi leramdragadi thawai phawba manglamgadabane masita natana miyoi singasina yumkai singkup sana thugaiduna amang ata thwanba phau thamliba court phawbu ising haijinduna manghanba amadi farm gi oiba potlam sing yauna lupa lakh kya gi malsa manghanbikhre asigumba yamna tamthiraba mob justice satharamlaba matung achumba saduna biki haiba miyoi amana media da ngang sakliba si yamna lebak thibane thawdo asigi achum aran singdi Bisnupur police na su lokholiba Shumoto case asina lengdraba pramani haiba wafam su mahakna phongdokhi mob justice sathakhiba sing laingak na khwaidigi akanba serak pifam thui haiki pawgi mifam aduda saruk yakhibi namoizam tombagi mamau en sanjana na phongdokhibada hawkhiba September 13 siduna leramba M Nilamani mihat ki matangda senariba miyoi sing kana kana no haibisi aikoi thidokminasi masida akaiba amata leite adobo laibak asida satnariba logi wangbada mob justice sathaduna sahi yamna nauriba Angang sing asu apan nanghanba amadi lanthum kyasu manghanbiba haibisi yamna laibak thiba amani laibak masa tajadaba thawongni mob justice sathaduna manghankraba lanthum sing amadi skoktuna lairiba miyoi sing asigi asangba senpam government amadi mari lainaba singna hanjinbiduna yumda sangduna mauksagum ingna singna laijaba yananaba thawrang paikhat piu haina su mahangna aroibada phongdokhi haina pauksi sida makhatana phongdorakli atopa pawa manamu November 5 da achum amasum Manipur longmi lupna lambi thinggadawri Singh Autonomous District Council ADC Taruki Mikhal Athuba matamda pangthokodabani haibagi demanda National Highway singda pung nifuga nipan gi ban amadi National Project sing thingani tawrambadagi laingak ko wari sanabadagi numit 10 ni khongjang yaithorakibadu laingak na thabak oina paikhalakpagi mami udrabanina thasigi mangadagi lepkhiba khongjang adu sangsilagani haina All Tribal Student Union achumna phungdokre ngasi Tengnopal District Headquarter da leiba KSO Tengnopal Block ki Office Headquarter da leiba KSO Tengnopal Block ki Office ta pawmising unabada achungi President Seboy Hokipna wafam si phungdokhibane mahakna haikibada ADC gi mikhal asi June July da pangthoklamba yabane laingakna tha taruk sangdokhibane laingakna mikhal pangthoknaba thawrang amata paikhalaktabadagi achumgi makhada leiba unit singa watana duna September thada laingak to wakat chirol pisinduna taksin khrabani laingakna kariguma thawrang amata paikhalaktabadagi October 13 ki ayuktagi National Highway singda pung nifuga nipan gi ban yauna National Project singi thaba thingani haiduna lakthokrabani mana makha taraduna lanai miyoi kharana ADC asi tha taruk makha tana sangdokna ba khona riba asi tawbigano masi miyam gi democratic right matpani ADC asi miyam gi oibanina sengna thamsi khongjang manungda mai ising ana layeng COVID-19 ga mari lainaba thabak sing e pawga mari lainaba sing komthokani amaromda Prime Minister Narendra Modi na Parliament ki nungzumi phamna sakti sijunaduna pass tawkraba Farm Bill ahum gi mayok to All India Kisan Savana thasigi mangada laibak sin mathungna lambi thingbagi khongjang sangsingani haina Manipur lawmi lukki secretary gi serol da hairi Farm Bill ahum danatane Social Commodities Act nauna semdokhibadagi COVID-19 gi aruba lanpham marak sida hingbada changba tangai phadraba polam kya gi mamal leptana hengalakpadagi lawmi sinmi singda natana BJP gi worker kya gi imung su sa manaba phibamda awasa thengsing mayok na hale
अनौब फार्म बिल अहुम असिगी सैथेंग मणिपुर यौरख्रबने मियामगी खलाउ तामिनद्रबा लाइंगाक सिदा अनौब परा अमा तांबिनबा लेबाक सिगी लौमी ऑर्गेनाइजेशन सिंगना नवेंबर 5 दा लंबी थिंबगी खोंजंग संगसिनबा फिरेप लौरकपनी नवेंबर 13 दा ट्रेड यूनियन सिंगना कौरिबा लेबाक सिनबा थुंबा जनरल स्ट्राइक असिदा मणिपुर लौमी लुमना मपुंग फाना सगोटकनी हाइरि हेनसु पाउक्सिएसना मखाताना फोंदोरकली अतोपा मरुओइबा पाव अमना इम्फाल ईस्ट वेस्ट की टेस्ट तौसी यादबसिंग नमदुना तौगदौरी इम्फाल ईस्ट डिस्ट्रिक्ट अमसुम इम्फाल वेस्ट डिस्ट्रिक्ट कोविड-19 लाइसेट असिगे टेस्ट तौसी हाइबा यादबसिंग नमदुना टेस्ट तौगदौरी अमदी टेस्ट तौबगी सांगसु हेंगत हनगदौरी डिस्ट्रिक्ट अनि असिदा लाइसेट असिगी पॉजिटिव ओइबगी सांग यामने हेंगलगलिबा असिबु थेंगनबा ngamnaba हेल्थ डिपार्टमेंट ना थोकिबा अनौब SOP अमगी मखादा टेस्ट तौबगी सांग हेंगत हनबा चीफ मिनिस्टर की एडवाइजर हेल्थ डॉक्टर सपम रंजन प्रिसाइड तौरगा पांथोकिबा मिफामना लेपनाख्रे हाइरि ऑल सेक्रेटरीट की कॉन्फ्रेंस हॉल दा प्रिंसिपल सेक्रेटरी हेल्थ की ऑफिशियल सिंग इम्फाल ईस्ट अमसुम वेस्ट की DC अमदि डिस्ट्रिक्ट अनि एसिगी टेस्टिंग टीम सिंग यावना पांथोकिबा मिफाम अदुना टेस्ट तौबगी सांग हेंगत हनबा लेपनाखिबगा लोइनना डिस्ट्रिक्ट अनि एसिदा कांटेक्ट ट्रेसिंग तौनबा होटनाबदा टेस्ट तौसी हाइबदा यादबसिंग नमदुना टेस्ट तौनबगी थबक लौखटनाबसु लेपनाखि हाइरि हेनसु पाउक्सिएसना मखाताना फुंदोरगली टेस्ट तौबदि यामना फै म्याम टेस्ट तौथोकपियो पाउ सि लुसिलकपो ओइना म्याम मपालमगी ओइबा मरुओइबा पाउ मसा खतंग मसा अनिहुम खतंग म्याम दा हपसरमगे लंबा याउदना काखरे यूनियन मिनिस्टर हरदीप सिंह पुरी अमदी अतोपा मियोई मपन उत्तर प्रदेश की राज्य सभा मिखल लंबा याउदना काखरे काखिबदुदा बीजेपी की निपान अमदी समाजवादी पार्टी अमसुम BSP की अमम याउरी हेनसु पाउक्सिएसना मखाताना फुंदोरकले अतोपा पावमनमो ओडिशा गवर्नर मागी नुपी कोविड-19 पॉजिटिव ओइरे ओडिशा गवर्नर गणेश शिलाल अमसुम माकी लोइनबी नुपी टेस्ट तौबदा कोविड-19 पॉजिटिव ओइख्रे हाइना राजभवन लिखुन सिंगना ngasi फोंदोखरे अनि असिदगी हेंदोक्तुना महाकी इमुंगी मियोई मंगा अमगसु लाइना अदु नाखरे हाइना मखोइना हाइखि ऑनरेबल गवर्नर मसुम स्टाफ लेडीना कोविड-19 पॉजिटिव ओइख्रे अमसुम कुइद्रिंगैगी ममांगदा मखोइगे समनखिबा पुनमक्ता टेस्ट तौथोकनबा अपील तौख्रे हाइना राजभवन अथॉरिटीना हाइखि हाइनासु पाउक्सिएसना मखाताना फोंदोरकली लोसिलकपो ओइना अतोपा मरुओइबा कंटेन अमनमो उत्तर प्रदेश की मिखल की मंगोइनना स्टेट की कांग्रेस लीडर एक्स MLA अनु टंडन एंटी पार्टी चार्ज द पार्टी दगी सही तरुक तांथोखरे हयेंग पांथोकदरिबा उत्तर प्रदेश की बाय इलेक्शन की मंगोइनना स्टेट की कांग्रेस चीफ अजय कुमार लालूना पार्टी असिगी सकनाइरबा लीडर अमसु ओइरिबा एक्स MLA अनु टंडन एंटी पार्टी एक्टिविटी की चार्ज द पार्टी असिदगी सही तरुक तांथोखरे हाइन एजेंसी की पाउना फोंदोखले मसागी खुदोंसाबा येंगलगा उनाव लोक सभा कंस्टिट्युएंसी दा MP ओइना पार्टी की असोबा थौदा यारंबदु काउथोलगा JP नंदना लुसिंगलिबा रूलिंग BJP दा संगनबा पोरम यालमले हाइबा रिपोर्ट अमा पार्टी की लुसिंगबसिंगी मरक्तगी पिरकलबा मतुंग पार्टी लीडर सिपना रिपोर्ट असि कुपना एग्जामिन तौबदा प्रमाण फंगबदगी पार्टी दगी तंथोखिबनी हाइना पार्टी की सिप अजय कुमार न थोखिबा पार्टी की ओइबा ऑर्डर अदुदा पल्ली हाइना स्पोक्सीसन मखाताना फोंदोरगली थैंक यू।